Karisu khangzadraba ibung ipwa miyamdadi terrorist ki ek pandana phabiri makhutta khulai apha apha pairaga chaliba yekdaba terrorist himbudi Manipur da lairiba security force miyam si ngak selaga VIP gi type da go Yam ngasi Nongshum area da ko thoiba thodok tu yengma matamda khoisu thamoi nungaite pende yengba su ngamde haibadi akhoi yal ho pro metai isin inau sing busu security asuk yam laira su ngak sen biningai leitamni na ibung ipwa myam duna aduda laibire hairaga ngak selaga nungai na leirakpadu ngasi di mangkhre haiba tare ko akhoi gi thajaba ibung ipwa myam du sakhibada hayeng nungdang hangchik kari oirakadawno haina public singi ima event singi wakhanda khanba matamda akiba su phauramgani nungai tabu su phauramgani kapning ba su phauramgani ko adu myam du ne moina uliba myam du ko aduna akhoi yal ho from myam gi achaw sa myam du yengba ngammi bra aduga haujik noina thajang khiba security force myam du na ko adu area du da lairiba yal ho from ki praja myam gi punsi lan thum ngak sen bangam ga dori bra haibisi so hangninge ko haibadi security myam ama thajan batarasu nakan ana ama da khakta tonga ga yekna bagi khakta ngak selaga lai khrabni na yal ho from akhoi gi kari su kana ba oite ba moi leiraga hena kiba phawe ba ko aduna moina adugi mafamda leiriba ima event singbu thaja hange haradi nakan amada tongda bida chap manana ngak sen biba ko amana lakba tarasu phattaba mi singbudi action dandi pibiba aduga jaga duda ingna chingna laihanba habsi akhoisu yam pame ko aduna nakan amada khata tonga yeknaba singbudi kangeni haiba aduga karisu lanjadraba misam praja yalhau prok akhoi da budi awaba pigani haiba wakhandu thadok piu haibsi haijaningi hauzik ibung ipwa singda thajaba thammiba damaina ngasi changakhiba force security force miyambusu thajaba si laihanbiu haina haijaningi ko haujisu yango metai isin inau singda yeknaba mi singna pharaga hatkiba justice amasu phangde asumba wayan amasu phangde masa hakchang asiba hakchang phau phangnaba myam ma yawi aduga naga singsu hosi naga isin inau tru sihibdu hosi phau asumba wayan amasu phangda ka leiri asi singbudi misakta abhau go aduni maming aduni mafam aduda lei haina ta abhau akhoi Manipur government na kari mada phabi de pharaga action hausi phau laude ko angak pade ko adugumba terrorist sing mi hapa sing budi phaba ngamdraga kari su lanjadraba khangjadraba akhoi ngak senbi dingai mi leitrabni na ngak sendaba yade haina utup watu pairaga thola iba misam praja ibung ipwa myam budi maran siraga FIR palaga hausik phagat pa leptri ko jail da thajan ba leptri ko sisina kari maram no haibsi haijani asop tamthi graba mihati na tamthi na happy graba terrorist himbudi hausik phau phaba ngamde kallaga thambi ngak selaga thambi ko kari suna daba ibung ipwa mi amsidadi ngarang nahan ta su phakhi ne ko yam ngak ba phawe ko asina bukramaina akhoi gi iramdam sida shanti halakpa ngamgadawno kari su khangjadraba ibung ipwa myamdadi terrorist ki ek pandana phabiri makhutta khulai apha ba pairaga chaliba yekdaba terrorist himbudi
Manipur lairiba security force myam sina ngak selaga VIP gi type ta ko ngak selaga layeng biduna lairiye ko yam ngak ba phawe ngak ta ba ngamde ko akhoi Manipur da tawriba myam si